नुमित मंगानिगी अमसुंग UNC की टोटल शटडाउन ngasi loiragani maitai lol khangdaba kuki ani na tonglapa gari mai thakhre makhoi ani police ta sinakhre tonglawi mihat ki matang da maira paibi singna tampaki pumnamakta kaukhiba numit manganigi shutdown amasung imphal ukhru lambida tangkul ani ambush tawduna hatkibagi thawdogadubu yaningdaba phongdoktuna United Naga Council UNC na kaukhiba numit humnigi total shutdown ngasi ahing nongyai da loiragani maragasida ngasi numit yungba matungda Supermaina Police Station gi manung chanba Kangla Tombida UNC gi total shutdown thugaibani haina maitai lol maset amata khangdaba kuki ani naga kharana fazilaga thamlure makhoi ani Aadhaar card na singbasu ama fawa yaude aduga maitai lol su mana amata khangde kuki londa makhoi sekmaida mobile phone laiba satpani haina phongdo I mafam adudagi phangba pauna hai naga singna faraba kuki masa ani adu chahi kun gi makha ngakta oina tawi makhoi hanjina gari masa ama tongduna mafam aduda lakhibani chingnaningai oiba phiba madu ubadagi makhoi bu fajilaga wahang pahang sathaki amasung makhoina tongduna lakpa Royal Enfield ama miyamna mai thadokhi Pawadu Fangbadagi Sekmai Police ki team ama mafamadu da sangsilakhi tungda makhoina fajilaga thamlamba kuki masa ani adu asoi angam amata yahondana police ta sinakhi tungda Sekmai Police na makhoi ani bu Supermaina Police Station da amuk sinakhi hairi amaromda tronglawbi gi mihat adu bu yaningda ba phongdoktuna Uripok apunba nupi lup na ngasi Uripok maikaida achauba protest ama sathaki protest adu da chahi nauriba angang ani hatpa terroristing adu faw amasung hek yariba makai thuna serak phanghalu haiba demand tawki United Youth Club New Kaithel manbida su tronglawbi thodok adu yaningdaba phongdoktuna amuko poirei leimarol amobha kohar amasung MSF na sinduna miyamgi wakat mifam amasu famkhre khongmanjon 3 gi committee hall da su wakat mifam famduna tronglawbi gi thodokta miyoi manga hatkhi amadi TM kasom da tangkul ani hatkibagi thodok adubu yaningdaba phongdoktuna achumba wayal phanghalu haiba demand tawkhre thauramduda kokomigi advisor Jitendra Ningombasu saruk yakhi lambi thingbagi khongjang changsiliba singda police na Nongmei Kapsillakhre numit mangani supna total shutdown tawgani haina lauthokhibagi matung ina ngasi su tongan ba mafam singda masing yamlaba miyam thoraktuna lambi thingbagi khongjang changsinki khongjang changsiliba singna tronglawbi thodokki matangda achumba wayal phangangadabani haina demand tawki kakwa khurai chaithabina chingba mafam singda protester singna lambi thingkiba maramda miyamgi chathok chasinda chauna akaiba thokhi laikai gi club amadi maira paibi singna tongan ba mafam singda wakat mifam phamkibaga loinana maru oiba lambi singda lakpa gari sing check tawki cheirak sida khurai chaithabi leraki maira paibi amana phongdorakpagi matung ina lambi thingbagi khongjang changsiliba protester singda Manipur Police na live round camera kapsilakhi mari leinaba authority na thodogasi gi matangda mapung fana inquiry chathagadabani haiki police ki maikai dagidi nongmai kapkhiba leite hairi kokomi gi athingba marakta Bharat ki national anthem saktuna khongjomde pangthokhibada miyamgi thamoi kaikhre lisingamaga chani panmau draga mathoi April kulhumdoi khongjom langi ningsing numit palan state ki thakta security gi akanba section thoranga loinana ngasi Thawal district ki khongjom war memorial complex ta pangthokre thauramasi ayuk pung 9 da kheba singthakta laiba khongjom war memorial da Manipur gi governor Ajay Kumar Bhala chief minister Y Khemsan minister sing MLA sing lenga ki makuk thongba official sing amadi miyamna haikat laikat tamduna athauba singi mafamda ikai khumnaba utki madugi matung tarakpada khongjom turel da governor amadi chief minister na tarpon katki ngasi pangthokliba khongjom degi thoram asibu Coordination Committee on Manipuri Integrity Kokomina BJP lenga ki chief minister MLA minister amadi BJP gi lusing basing athauba singi mafamda haikat laikat tamba yaroi haiduna athingba thamkhrabasu ngasi khongjom degi thoram adudi security gi akanba section thoranga loinana pangthokhi lenga ki lusing basing adu lakpagi lambida masing yamlaba state amadi central force singna lambi gi na yeta thoaningdaba thodok sing thoktanaba akanba moongda ngak senduna thamki adubu kokomina lauthokhibagi matung ina lambida miyamna thoktuna kholau kaya laubiu haikrabasu security na section thorang lokhatpana maram oiraga miyoi amata lambida tholakpagi mami takhide aduma pulilong sajing thong mapada maira paibi kharadi thoktuna leinakhi adubu makha taba thoaningdaba thodok sing thokhiba leite ngasi pangthokliba khongjom degi thoram aduga mari leinana chief minister Yumnam Khemsana phongdokhibada khongjom lanfam da thawaina pontha pi khraba ipa ipu athoba sing aduna leiba singak nabagi damak thawai tha khiba adu aikhoi miyamna kaukthofam thokte matam adugi ipa ipu athoba singna ireiba ki damak ta thoklamba aduna
ngasi aikhoi apunba Manipur ama sagatpa ngamlibani haiki mahangna makha tana phongdokhibada tronglawbigi thodokta laikhidraba chahi nauriba angang anigi thodok thamoi sokna nungaitaba phawi adubu thodok asigi matangda lengak amadi JAC ga tangka kayada wari sanakhiba laikhrabasu lamda masigi miyamna total shutdown kauduna miyamda awaba piriba asi tawbiganu aikhoi maselgi marakta muknaba thambana state asida development purakpa ngamloi haiki amaromda yamna laibak thiba thodok amana iramdam irei pagasibu kananabagidamag thawaina pontha pikraba athauba ipa ipusingi ningsing numit asida kumjari singani kunmathoigi August kunmathoi de state song oina cabinet na sakhang nakraba sanariba Manipur adubu nathairamlaga Bharat ki national anthem oina saktuna thauram asibu haudokhiba asina Manipur miyamgi thamoida yamna ningba kaiba ama oinakhi cycle da bunker taruk Thugaikhre Myanmar border paringdagi khulai kya phagatpa ngamkhre security force na satharakpa search operation gi manungchana ngarang Kangpokpi district ki cycle police station gi manungchana Tingpibung village ta saramba bunker ani aduka Lungtar hills ta saramba bunker ahum amadi Lapland village ta saramba bunker ama punna taruk thugaiduna manghankhre hairi loinana mafam aduda 7.62 mm gi empty case ammunition taragani thoisu recover tawba ngamle haina Manipur police ki paw asina hairi amaromda tha asigi kungama thoida Tengnopal district ki More police station ki manungchana Indo Myanmar border gi border pillar 72 amadi 73 gi mafam singda search operation chathabada khulai kya phangba ngamle hairi operation aduda phangba ngamkiba khulai sing adudi magazine ga loinana AK47 rifle ama magazine ga konana carbine machine gun ama IED mari amadi Motorola radio set anishu recover tawba ngamle hairi Khongjom lanfamda thawai katkraba athauba athaubi singi mafamda ikai khumnakhre ipa ipu singi kathokpagi thauna aduna maram oiraga ngasigi mirolna chauthokna hingjari bani chief minister Manipur gi ning tamba ngaknabagi damak kumja lising amaka chani panbau draga mathoida khongjom da sokna kiba lanfamda thawaina pontha pikraba athauba athaubi singi mafamda ngasi miyamna ikai khumnaba utpaga loinana haikat leikat tamkhre Thoram aduda wangangladuna chief minister Yumnam Khemsana hai layoi khraba aikhoigi ipa ipu singi kathokpagi thauna aduna maram oiraga ngasigi mirolna chauthokna hingjabani Maharaj Kulasandra Yuvraj Tikendrajit Pauna Brajavasi Songthamia Singlen Chana amasung atai mathauna leiraba ipa ipu singna kathokpaga loinana lanthengna khibagi mahaina ngasi fawba Manipur gi apunba saktam kaihendana thamba ngamlibani Thawal district ki khebasing da pangthokpa khongjom numit ki thawramaduda governor Ajay Kumar Bhala Chief Minister Yumnam Khemsan Deputy Chief Minister Losi Dikho Minister Singh MLA Singh Chief Secretary Police Central Force lengaki official singamasung miyamna khongjom turel da haikat leikat tamki khebasing gi singthakta amasung singkhagi ningsing khubamdasu miyamna haikat leikat tamnakhi Manipur Police ki team amana last post khongbaga loinana general salute pikhi Nongmei round ahum kaptuna ikai khumnabasu utkhi Khongjomgi War Memorial Complex ta pangthokpa miyam tinba thoram adu mahoksaga manadaba moong amada Bande Mataram saktuna haudokhi amasung national song oiriba janagana su sakhi thoram aduda chief minister na makhatana hai laibak thiba tronglawbigi matangda lengakna joint action committee amadi victim gi imung manung singka kayara khana wari sanabaga loinana lengaki maikaidagi angamba thakta mateng pangani haibagi thajaba pikre Laibak thiba thaudogaduna maram oiraga mafam kayada khongjang changsilakpani haiba khangi adum oinamak semgat sagatpagi thoram singamadi miyamgi punsirolda akaiba thoangadaba thorangdi lawkhat haningde state asida khundaminari ba miyoi singi marakta yengthina hanba yaba thabak su paikhat haningde state ki mafam kayada miyamna khongjang changsilingai gi serakta khongjomde gi thoram maipakna pangthokpa ngamhanbagi damak mahakna thagatpa phongdokhi thoram aduda wangangbada governor Ajay Kumar Bhala na hai April kulhumdoi hariba numit asi miyamna matam punamakta ningsingtuna lehoragadaba numit amani British Empire gi mayokta Manipur gi mathauna leiraba athawasingna thauna fana lanthengladuna thawai thakibagi thodok adu matam supada ningsingna horagani haiki Kokomina laukthokibagi matung inangasi masing yamlaba nupisingna Imphal khongjom lambida thokna rakhi tongan bai slogan sing thaba placard sing pairaga human chain semlaga leinakhi adubu governor amasung chief minister na mafam adu yorokthringaida police na miyam adu makhoi gi mayumda sanghanki Minister na nampuda athawbasingi khubamda sangduna laisu katlibasi athawbasingna kari sulawbiram loi ti hai sujata
Chief Minister Y Khemsan, Minister BJP की MLA सिंह अमदी लुसिंग बसिंग यावना ngasi khongjom laning sing numita athauba singi mafamda haikat laikat tamba changhalloi haina kokomina amadi leibak miyamna boycott tawri adubu Chief Minister na nampuda athauba singi khubamda sangduna laisu katli CM na miyamgi athingba sing namkhairaga thauna fana sangduna athauba singi mafamda laisu katliba asigumna Manipur gi praja miyamna maikai dagi laikhidraba isa isu pumnamaki justice phanghalo haina Kholau lauriba sida Chief Minister na thauna fana songthoktuna justice phangna bahotna ramlabadi aikoina sumahakpu ngasigi palan thoram asida punna saruk yaminaba yabani haina imagi mairagi luchingbi TH Sujatana phongdokhre bhangna makha tana hai lamdam asigi mapi mapa oina leiriba Chief Minister amadi atai minister MLA singna tawthorakliba thawong asi aduki matik chana daba haibadu oiri phamungda tumduna leijariba angang ani bom kapsinduna hatkhi amadi mama buna tamthina sokhanki Tamthiba mihat adubu yaning daba utuna kholau lau kiba miyambu Central Force na Nongmei kapsinduna miyoi ahumgi punsi manghan kibadagi ngasi de mikap mirau kholtana nilaba Manipur haibadu oire ngasi Chief Minister na khongjomda leiriba athauba singi mafamda hai lei katliba asi athauba singna karisu lawbiram loi maramdi makhoina katliba lei adu athauba singi mafamda katlabasu leibaki lusingba ama oina athauba singi mafamda lei katliba adugi manungi oiba thim khangdaba haibadu oire aduga ngasi de makhoina leibaki mapi mapa oina lengak sasan gi thabak tawraga miyambu ngakpi senbibagi mahuta terrorist singna miyamda onsinduna tamthiba mihat halakle asigumba terrorist sing asigi mathakta lokhatpham thokpa ain gi oiba thabak sing lokhatpa ngamdana leiraga athauba singi mafamda leisu katpa lakliba asidi condemn tawi haina phongdokhi bhangna makha tana hai ngasi khongjomda leiriba athauba singi ningsing khubam asida lei katpagi mahutta athauba singna laukhiba thodang adu mamutana khanglaga lamdam sigi praja miyam kanba ngamgadabani madu ngamdrabadi athauba singda lei katlaga kaidaugadoribano athauba singna nawasu lobiram loi phamungda tumliba angang ani bom kapsinduna hatlalaba Central Force na kapada isa ahum sialaba masigi mathakta mamangi matam kaya dasu misam kaya sihan kraba Manipurda thokliba chahi ahum pharaba irang asi santi puraktuna praja miyam singakpi senbiba ngamdraba na khoina matung manaudi asigumba thauba singi mafamda leisu katpagi thoram asida amuk hana yaubiranu aikhoi miyam pele hojik miyamna nakhoibu boycott tawribani habadu khangsi ngasi khongjomgi athauba singi khubamda leibak miyamna leisu katpa lakadaba adu nakhoigi nasak ugani khanbada miyamna nakhoibu boycott tawbani maduna matung manaudi athauba singi thoramda nakhoi yaubiranu praja singakpi senbiba ngamdraba Manipur kanba ngamdrabadi athauba singi mafamda lei katpagi artha thokte haibasi khangba chumgani haina su phongdokhi CM na leibak miyambu karisu leitana khanbagi thawong yaningde lam koinaba CM oiribra luang leima Tronglaubi mihat amasung TM kaso mihat ki mayokta lengak na laukat pham thokpa thodang lawdabadagi koko miyawna miyamna lengak asibu boycott tawbagi khongjang changsilingai marakta ngasi ngami matagum Chief Minister na khongjom de da haikat laikat tambada saruk yakibasi yaningde thawong asi miyambu karisu leitana khanbani leibaki mapi mapa oibagi thodang lawdrabani na tha asigi kunga manga da koko mina miyamga loinana maikai kyadagi CM banglo tamna thomjin gadoriba sida pumnamakna saruk yabiu haina Kokomi Women Wing ki convener W Luang Laimana Phongdokhre mahangna makha tana haikibada Chief Minister na ahenba security ga loinana ngami matagum athauba sing adugi mafamda haikat laikat tamkhrabasu layoi khraba ikhoigi ipai pusing aduna karisu lawbiram loi haukiba chahi lisingani kulhumdogi me ahumdagi hauji fawada miyoi kaya sikre kaya amana thiba khangdana leiri miyamgi kholau sing tabagi mahutta irang laksinana bani haiduna tampak lamdana ahenba sakti kaya sizinaduna Phaba punba amasung ka henba thawong kaya sathari amasung singdana free thari ngasi asi khongjom de thoram oibana achauba irang thoaningde adubu CM masana khangna ikai jagadabani yumnam khemjana Chief Minister hek oirakpadagi hauji fawada miyoi kaya sikhrabagi haina hangladuna mapi mapa ama oina lawfam thokpa thodang lawdabasi pende leiriba issue sing asigi matangda leibak mapuna tawgadaba amadi wayel loisangna tawgadaba kaya lei adubu hariba sing adu thabak oina pangthokpiu haibani demand sing adu tawnabagi damakta demand sing adu tawbagi damak warrant arrest yaudana faba punbagi sakti piribasi yaningde miyamna inthoktuna thamlamba kangbu amaga karigi damakta Guwahati satuna wari sanakhibano miyamna kibadagi national highway singda chachadabani aidi pangchata chatli karisu tawde haina
Chief Minister Yumnam Khemchana phongdokhibaga loinana Jirida chatluba thaudok matungda yumda tumduna leijaba angang ani hatkre thaudok adugi matung tarakpada CRPF na misam ahum hatkre ukrul chatluraga halakpada Kuki narco terrorist singna naga misam ani hatkre mahakna CM oribasi lam koinabagidamaktara leibaki mapi mapa ama oina laufam thokpa thaudang laudrabanina kokomi amasung miyamna laufam thokpa thaudang adu chapchana lauduna taliba demand sing asi phangdriba fawa hanba leitana khongjang jangsin khigani tha asigi kunga manga dasu lengaki chapchaba firep ama khanghalu haina CM bangloda thomjinbagi khongjang jangsin gani haiki Warren yaudana Manipurda police na mi fava yare Unlawful Activist Prevention Act 1958 ki makhada Manipur lengakna mi fava amasung thiba humbagi thabak chathabaga mari leinana police ta ehenba matik mayai pikre Manipur lengaki Home Department ki Joint Secretary Home Dr. Mayengbam Bito Singna ngarang thokiba notification amagi matung ina ek asigi section 43A gi makhada Administrative Secretary Home bu designated authority oina hap khibaga loinana unlawful amasung anti-national activities ka mari leinaba case singda thabak lokhatpa ngambagi matik mayai sinakhre civil amadi armed police ta head constable natraga havildar dagi tadaba police personnel khudingmakna designated authority ki mahut silaga ek asida piriba matik mayai pumnamak sizinaba yaragani notification asina authorized tawraba official singna chingnaba lairabadi mi phaba amasung thiba humbagi thabak chathaba ngamlagani Karigumba mafam amada kudung thiba thorakpa yai haibagi chingnaba lairabadi haiba police personnel singasina makhal amatagi se sang yaudana thi humbagi thabak chathaba amasung mi phabagi ayaba piri ayuk nungthil amasung numidang khaktana tunga tunganba building gari amadi laikai amada hekta thi humbagi thabak chathaba ngami law enforcement kamari leinaba mapangal kangkhat hananabagi pandamda thokiba order adu makha taba notice ama thoktriba fawa adum chatna khigadawri UAPA gi makha da lokhalakriba thorang asina tamthina soangadawri basi journalist amasung social activist singni wayel tawdana afaba mi ama kaisum sangda namsin bangamagi matik mayai police ta pire chapchaba khudam sangdam accused na piba ngamdragadi bail su hekta phangba yaroi dawri maram aduna UAPA asisu miyoibagi hakta singnabani haina launai